2009 da Kangla gi pakhang balai sang sarip do adugi mamang thangba sumaina mai sangdu lepi dugi mamang thangba chi theke raida tawre ga puthokki bada phangba posar raibadi chafu machet mai ko chafu machet adugi aduda phangba du luminescence thermoluminescence haiba hujiki most up to date matam yengna ba ari bo pot bu karam matam le ramage du yengna ba adugi conference amada akhoi gi chafu machet du buthu eraga America kanogi Kolkata da luminescence science of India Indian Association for Cultivation of Science Central Glass in a Ceramic Research Institute masigi yam chawro India gi organization ahum dina sillera Kolkata do bada thermoluminescence haiba adugi dating na puthokba adugi report ai huji paijari masi anybody yamna kanu do ba yam interest lo bi ba mi leiraba research sam ton mo leirga masi yega jo dum khangadi China gi oldest pottery se akhoi du pottery machine ni dra posar rai se moi jahi lising trai bal mu churi akhoi jahi lising un chure masi aina haiba na te masi khwai dei chaw ba India gi Science Institute Ceramic Institute ahum jina punchal le ka dara do bada adu gi yana ba machine na kanu to re ga proof to ri me ba se adu ndi akhoi si mi hawi hai ba se China da gi jo koi hanjal le si India gi di rei le ta ba ne ba se India gi le ra ga puthok pi ro khoi ju khang jaw ga ri adu akhoi sahi lising kun gi mamang da mai sijin na re ga chapu sar ga akhoi tawrum ma ba ne ba li hingam ba ne ba khoi se mi te se aduna akhoi sidagi kangai ba ta gi mi hoki hai ba sida masi imagination karam hai oira toktori no khoi it is a fact masi visi puya da pak chaw no yawi